Lambi thingduna yamna kanna irang kallingai cherakta drug chabani haiba Kuki Macha ani ngasi Arambai Tenggol amasung Meira Paibi Singna jiribam lamkhaidagi faraga pulista Sinakhre paw asina hai Faraba Kuki Macha ani adu Tamenglong district ki Tausem subdivision ki manung channa leiriba Faitol village dagi Pauzajin Singsan amadi Thangniyo Singsan kawi hairi ngasi pung 12 rom tabada jiri ghat Kasar Assam lomdagi drug puraga jiribam ki lamkhai faudunu chatnaba hotnabada Arambai Tenggol amadi Meira Paibi Singna makoi ani fakibani hairi Faraba Kuki Macha animak Meira Paibi Singna jiri pulista Sinakhre hairi irang siga mari lainana jiribam daso akan ba khongjang changchan ba hawre adubu hariba mioi asina hariba mioi thi Kuki ni mana gari macha thi thauraga laga makuta number 4 udala laga si imam mayam na phabani si khamba matam na mana Gari si khamba matam da moina khamba jena badagi phariba mioi si kari orang be haiba matam da Kuki ki kangbu odena leirame magi masada su number 4 ga konana phare hujoti ni phariba mioi ani si koina hujoti Manipur jiribam gi police sa chinajarani